Somna Kangvirabra, Anobu research Amada, Prithivitiki, light year, Chamutara Tapna Deva, planet K2-18b Koba, Super Earth planet Ama, Pangmangam Krabasi. Planet K2-18b, Mingtolaba Artka, Manabakya Leiramba, Planet Asi, University of Toronto Gi, Researchers Singna, European, Southern Observatory Digi, Pangba, Data the Yumpam Oiraga, Tizinbada, Kangmangam Kibani. Researcher team aduna pongdor kibagi matung ina planet K2-18b atmosphere asi Prithivika manaba kya ama leiri. Sing phawa phangbagi mamisu yam chawna leiri haina phongdokni. Planet asida miyeba nataba atopa ahingba jiba panba kya leibagi khudam changdam kya amasu phangkre. Adubu planet ama oibagi top characteristic adumasu planet asigi oina leijiri. Adubu haujik leiriba aikhoigi technology asnadi. Atopa jiba panba leba graha ama oirabasu manglan ama gumna leiba tari. Ahanba maktada Dalidos Manipur na mayambu taramna okchari. Aikoi miyobana Leiramba Yariba nauna discover taukiba Super Earth K2-18b amadi kamdauna Thunderstorm asi thogliba amadi masigi kanaba asina karino haibna chingba yamna interesting oigadawraba bigyan da yumpam oiba topic ama nungsidarba viewers singi damakta putuna lakchari. Nauna lakriba viewers sing su subscribe button da click amomtang tawbuduna channel asibo support tawbiyo amadi asigumlaba interesting oiba topic kya amasu leptuna yengbiyo amuk topic ki maiki rom da pangdase ngasi aikhoina leinariba Prithvi asi chahi billion 4.54 muk suram lagani haina scientist sing na panari malem da leiriba posak khutimak ahuba amadi aroiba naikani aikhoigi Prithvi asisu nongmodi soitina loikigani matamgi matung ina amadi ising ichawgum hengalagniba missing nongmogi Prithivida leiriba resource singsu tapna hantaragni maramaduna karigumba aikhoigi blue planet Earth asina inhabitable oiraglabadi meba jati asimutanaba scientist singna meba aikhoina leinanaba anoba khundaba yaba planet sing thiba leptre ngasi phawbada scientist singna Prithvi gumlaba exoplanet kya ama discover su tawkre handakta su NASA na Prithvidagi light year 137 thapna leba TOI 715b Koba exoplanet amasu discover tawa laikre adubu latest discover tawkiba K2-18b asina khwaidagi Prithvidagi nakna leba exoplanet ama haibatu oire topic asigi details ta changri miyamna super earth haidna hainariba asi som khangbirabra ekhogi solar system da leiriba planet khudimak numit kuiduna lei aduga exoplanet singdi atopa thon michakta oina kuiduna leigani exoplanet sing asidi telescope ta phawba uba phangde makoi sing asidi arangba thon michaki mangalgi marumda leigani super earth asisu exoplanet makal amani Prithvidagi saruk aniding tara phawba chawba amati lumba henba exoplanet sing atubu super earth aina khangnai planet makal asina life form support tawba ngamba habitable zone dasu leiba oigani K2-18b Yariba Super Earth asi Prithvidagi approximately 110 light year thapna leiri. Masina Prithvidagi khwaidagi nakna leiba exoplanet ama hauzik phawbagi oina leiri. European Southern Observatory gi data analysis tawduna Yariba planet asi University of Toronto gi researchers singna puthokibani. Space.com Yariba reliable oirba space ki website asigi matungina planet asigi maramda researchers anina tizinbada khangmangangre madudi K2-18b asida water vapor lay haiba asi makoigi matung ina planet asigi atmosphere ta water vapor asi 0.01% daina 50% yorongani haina panari maram aduna planet asi ayamana isingi saruk natragana ocean amadi kangphal gi saruk singna punduna saramgani haina panari K2-18b planet asi earth gi 110 light year thapna leiri masig sumathakta planet asina masagi surface ta liquid water na leiba yabagi oithokpa adugumlaba distance amada red dwarf star amada kuiduna leiri masina indicate tawri madudi mapam asida aliens life form kaya support torba yai haina planet asigi habitability potential aduna wapam ama oiraga planet asigi size asidi Prithvidagi saruk 2.37 chawri amati 8.29 times su lungba heli K2-18b planet asina hauji red dwarf star amada orbit tawri haiba red dwarf star asi aikhoigi numitagi hena bigly amadi nganbasu hantari red dwarf star hairaga aikhoina numitki saruk 7.5% amadi 50% khak lumba apikpa star makal adubu khangai
Star makal asina pitorokpa maisa adusu numitna pitorokpa maisa adudagi hen hantangani. Mi leiramba yabagi possibility leiba K2-18b gumlaba exoplanet kya amadi mamangdasu phangba laikre. Adubu kamdawna aduk thapa mafam aduda miyuba aikoina chatgadawriba. Ngasi fawbada miyubana speed of light dagi hena yangna thawba yaba rocket natragana spacecraft amata sakiba leitre. Ngasi fawba Hangliba planet mayam adudi Prithividi light year kamarum tham leba ngangtani. Karigumba haujiki technology asina mapam adugi kongset adu haurabasu chahi millions kya changani. Aikoina Star Wars movies ta uba warp drive adugumba technology adu leirabadi oithokusi ai. Adubu mayam sing asidi cinema dharmada uba ngangtani. Posat amana speed of light hena yang chatpa haibasisu oithokpa kharati wagani. Maram aduna asigumlaba planet kya gi maramda Season bahayabasisu achoba challenge sama oibe. Hauzik phawbagi oina K2-18b SUPEREARTH asigi maramda yama limited oiba information leiri amadi scientists na masimuju khanari madudi planet asi tidally low haibadi nakan amaka star rom da onsin na leiba aduga nakan amana pura momduna leiba mapam aduga twilight zone haiduna day amadi night ki maraktasu leiramba yari. Karigidamakta nong chuba matamda nong khak chudabida thunderstorm asisu yauriba amadi masigi kanabana karino haibatu video asina makha tarpada amuk khanginarsi. Aikoina piglingaida khwaidagi kiba posak singi manungda numidang ahingda nong khak lawgi makol asisu amani. Wapam asi chummi natraga lali haibisi comment oina tawsinbiramu. Masibu thunderstorm hainisu khangnai. Thunderstorm asim matau karamna thogali amadi masigi kanaba asina karino haiba details ta haidungi mangoinana lightning haibisi Karino haibdu amuktang kangminasi. Aikoina lightning haibisi atmosphere da thokpa yanma chawba electricity spark amani haibia. Masi leichil nungsit amadi prithivigi surface asigi marakta thokpa yai. Lightning asi thokan bagi auba stage ta nungsit ki layer asina leichil da yawba positive amadi negative charge adugi insulator amagumna lei. Masi leichil amadi leimai da leiba charge oibasi yai. Asumna opposite charge singi marakta chang yamna wangkhalakpagi matungda nungsit ki insulating capacity adu kairei amadi masina maram oiraga yamna khongjel yangwa electricity discharge tawrai masibu aikoina lightning haiduna khangnariba ase. Amaromdana thunderstorm haibasisu mahusana pibiramlaba weather phenomenon amani. Thunderstorm ama thokpa matamda lightning, thunder akan manungsit amadi heavy rain su soidina yaugani. Karigumada len oina haithabasu somna soidina thengnakani. Maru oina thunderstorm asi moist air amadi colder air ani asina thengnama matamda thoi. Tanja asida warm air asina mathaklomda wangkhal ai amadi water vapor aduna nungsita condense tawduna cloud form tawi. Water vapor na condense tawbagi process asida large amount of energy thadorai. Masibu thunderstorm haiduna aikoina khangnai. Thunderstorm na thoganba amangata khak adu natana masina kanaba kya amasu aikoida piri. Mahusana thogaliba thunderstorm asina earth ki electrical balance asi thamlibani. Earth ki surface amadi atmosphere asina amaga electricity conduct tawni. Mahusana earth asina negative charge oi aduga atmosphere asina positive charge tawni. Mahusana lepulaitana electrons singna leimaidagi atmosphere romda flow tawduna chani. Thunderstorm gi matengna amukhana prithvi gi leimaida negative charge sing adu amuk purai. Karigumba thunderstorm amadi lightning haiba mahausa gi phenomenon asi leiramdraba haujik prithvi da leiriba earth amadi atmosphere gi electrical balance asi minute manga gi manungda disappear oikibasu ya. Tanja adundadi prithvi da kari thokani habsi kanan su khangma ngamtrai. Thunderstorm asi puna makal mari thongna khaidokli. Single cell, multi cell, square line amadi supercell haiduna. Makal mayam sing asigi manungda khwaidagi sathiba asi supercell haiba thunderstorm asina oiri. Asigumlaba supercell thunderstorm asina ni ngasi prithivida sathiraba tornadoes na chingba mayam ama thogaliba ase. Karigumba somna thunderstorm ni maramda yamna details oiba video pambirabadi soidana comment section da comment onya tawsakpir. Matang asida Daily Dose Manipur na mayamdigi kainanaba yathangnisri amadi karigumba video asidagi somda kanaba khajik pibi khanbirabadi soidana video asibu like share amadi channel asibu subscribe tawsinbiramba kaubikana matangi video da amu thengnarasi.